पाउचे युमफम मरुब पाउ खरा अपडेट तौजरे नेट पास तौरब महिरोई खरादी MBBS तंब फंगदबगी फिवम लेरे नेट UG 2021 द माइ फाकलब महिरोई खरादी MBBS तंब फंगदबगी फिवम लेरे हारे महिरोई खरागी अपोकपसिंग अखनन वरी सानब अमदा मखोइन फोकनफम द फोंदोरकपगी मतुंगिना MBBS तमनब निन लौरिब एग्जाम असिद सही खुदिंगी ओइनदे फॉर्म थागतब मतमद परमानेंट एड्रेस मेंशन हल्ले मसिगलोइना एग्जाम पास तौरबसिंग अदु माकी एड्रेस अदुदा युमफम ओरगा मसा मसागी स्टेट के कोदादा मिंगचन बयाबगी खुदोंचाब पीदुना लागले सही असिगी ओइना MBBS एग्जाम थानरब फॉर्म मेंशन मतमदा परमानेंट एड्रेस मेंशन लनबगी बहुत महिरोई अदुना हौजे क्लास 12 तमलिब मफम अदु मेंशन लनली आइरे क्लास 12 तमफमगी एड्रेस मेंशन बना मरम ओरगा एग्जाम आइदोरक मतमदा मसाना लाइक दमलिब स्टेट अदुगी कोदादा MBBS तमनरब लिस्ट ओइना थोरगले ngarang NTA National Testing Agency na Manipur gi oina MBBS tamba yaraba mahiroi sing list thorakpada mapan state da class 12 tamdur leirba mahiroi kya amagi ming yauroktre state gi goda leiba state sing da class 12 tamdur net exam thadra pass toraba mahiroi sing gi oina di makoina leirba state aduda MBBS tamba yapagi kodong chaba lei adubo masagi goda leijida state Assam amasung Meghalaya singba state sing da tamba mahiroi sing di net pass toraba so MBBS tamba phangdabagi phibam da leire aire हिरमबसी की मतंग द महिरोई खरान NTA द मसा मसा की पोकनफम स्टेट द काउंसलिंग याउदना मफम अदुदा MBBS तंब याहनब किदम मणिपुर के थोखरिब मेरिट लिस्ट अदुदा मिंग हाफिननब आइबा सेरोल पिसनख्रे ब्लॉकेट द सोकिब ड्राइवर की असंग सेनफम पुथोखरे मणिपुर की नेशनल हाईवे सिंग द सदाकिब इकोनॉमिक ब्लॉकेट की मनुंग चन्ना थासी कुलुम द नेशनल हाईवे नंबर 2 द सिक्योरिटी ने एस्कॉर्ट तौदन थोलप गाड़ी अमा ब्लॉकेट चौगट पसिन दुंग थोमसिलकपदगी मिट द सोकिब ड्राइवर थोंगबम जोई सिंह की ऑपरेशन तौबदा असंग बसेनफम खुदिमक ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन मणिपुर न पुथोकपग लोइना सेनफम अदु ngasi खुजिनखरे ड्राइवर यूनियन के सेक्रेटरी M अनिल मिदगी चरोलमना हाई थासी की गुलमदगी नुमिदांग पुंगनि पालोम ताबदा सिक्योरिटी न स्कोर तौदन थोलखिब गाड़ी सिंह मनुंगदा ब्लॉकेट छगोटपसिन नुंग थाजिलकपदगे असम की करबी अंगलोंगदगी थोंगबम जोई सिंह असि मिद सोकिबने मागी इम्फाल की रिम्स हॉस्पिटल पुरक्तुना लेयिंगबगा लोइना था असि कुनमंगादा मागी ओइथंगबा मिड ऑपरेशन तौखे मा हौजी खुदोंथिंगै ओइद्रे आइना डॉक्टर सिंह आइरे माना ऑपरेशन तौबदा संखिबा सनफम सिंह अदु ngasi ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन खुसिनाखिबनि आइरे अमरमदा मखताना ड्राइवर की सिनफमदा मतम कोइना मियाम की सेवा तौबिरमलबा हौजिकना अहल ओइदुना गाड़ी पाइबा ngमद्रबा पेंशन फंगद्रेबा अहलसिंगना यूनियन असि ऑफिसर लाक्तुना मरी लेनबा से सांगसिंग पिसिनबियो आइरे अतोप पाव अमदना किरण बो किदनिप तौखिबा लैते तंबा अंड्रोदा इंटेंडिंग कैंडिडेट ओइबा लौरेंभम संजोय की वर्कर ओइबा CS तंबना जरपोक जंबे मथक लेकाय दलैरिबा कैट्रिमे किरण बो किदनिप तौदुना तमथिबा मौंदा फुसैरगा सरंबम बेमोल पुथोकना बकियन खंगनगे हाइना मीडिया द फोंथोरकलिबा असि मदुगुंबा थबक तौखिबा लैते आइना तंबा मसाना फोंदोखरे जरपोक जंबेम द पामिसिंग उनबदा तंबना हाई किरण बो कैसाम पतगी किडनैप तौई आरिबन बेदसे BJP की लीडर मलाकपगी सिक्योरिटी यामना टाइट होइफनबेने अमरम दबदुगुंबा थबक अदु तरमलबदी मफमदु CCTV कैमरा मायम अम खिनबा मफमली केदोंगद सेन बियारोइदबा थबकने मांग मसासु नमित अदु दमयमदा लेंगदललै मारा लैतबा महकपु मराल सीजन बा अमसुंग इंटेंडिंग कैंडिडेट ओइबा संजोयबा मिंगचत थिनबा होनबसे लाइबक थैबने मारबदुना महकपु मराल सीजन बा अमसुंग इंटेंडिंग कैंडिडेट ओइबा संजोयबा मिंगचत थिनबगी दमक आइनगी मातिंग लौरगनी आइना तंबना फोंदोके तांग कुन मपनदगी नेशनल हाईवे 37 बंद तौगदोरे इम्फाल जिरी लंबी पाथोक चाथोकपग मरी लेना ओरिएंटल कॉलेज दगी कटेल मानबी बनिंग फाव की नाकेट लेरिबा यमसिंग नुबित तारानी मनुंग ताकथोकलगनी आइन इम्फाल वेस्ट देसिना थोकलिबा ऑर्डर असि माइकी असोंगी मियामना याबा गमलोय मसिगी कंपेंसेशन सु अजुक फाव पिद्रे नरेंद्र मोदी यूनिट होम मिनिस्टर लाक्तुना BJP की भोट खोंगदोरे नेशनल लीडर्स याउना इलेक्शन मैनेजमेंट कमिटी की मिफम पांगथोकरे मणिपुर पांगथोकदोरिबा तरगनिथोय चुबा मणिपुर लेजिस्लेटिव असेंबली की मिखल 2022 दा पांगथोकदोरिबा असि BJP नेशनल लीडर्स सिंह यामना लुमना लौबगा लोइना BJP ना एब्सोल्यूट मेजॉरिटी फंगनब अकनबा मोंग थौरांग क्या पाइखले BJP नेशनल लीडर्स सिंह की पांडमसी फंगनब होनबदा इंडिया की प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह ने चिंबल चिंबसिंग इम्फाल लाक्तुना BJP की भोट खोंगदोरे BJP नेशनल प्रेसिडेंट JP नड्डासु मखातना मणिपुर लाक्तुना BJP की भोट खोंगदोरे बाउसियासिना फंगबा पावगी मतुक इंदंगासीसु मणिपुर के इलेक्शन इंचार्ज समित भद्रा को इंचार्ज प्रतिमा भौमिक अमदी अशोक सिंघल याउना BJP मणिपुर प्रदेश के इलेक्शन मैनेजमेंट कमिटी के मिफम ngasi ipung 9 dagi nongtel pung 2 makhai phawba pangtokhe
ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ, ꯕꯤꯖꯦꯄꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦ ꯁꯔꯗꯥ ꯗꯦꯕꯤ ꯑꯃꯗꯤ ꯀꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯏꯂꯦꯛꯁꯟ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯕ ꯀꯃꯤꯇꯤ 38ꯒꯤ ꯊꯧ ꯄꯨꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯀꯃꯤꯇꯤ ꯑꯃꯗꯤ ꯁꯕ ꯀꯃꯤꯇꯤ 38ꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯨ ꯁꯤꯟꯅꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯕ ꯀꯃꯤꯇꯤꯒꯤ 38ꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯉꯁꯤꯗꯒꯤ ꯍꯧꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯦꯁꯅꯦꯜ ꯂꯤꯗꯔ ꯑꯍꯨꯝ ꯗꯤꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯃꯈꯣꯏ ꯃꯈꯥꯗꯅ ꯃꯊꯪ ꯊꯥꯒꯤ 15ꯗ ꯑꯃꯨꯛ ꯃꯊꯪ ꯂꯥꯛꯀꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯗꯦꯡꯒꯤ ꯀꯦꯁ 183 ꯊꯦꯡꯅꯈꯤꯕꯗ ꯃꯣꯔꯦ ꯇꯦꯡꯅꯧꯄꯜꯗꯒꯤ 38 ꯌꯥꯎꯈꯤ꯫ ꯔꯥꯖꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯦꯡꯒꯤ ꯀꯦꯁ 183 ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯣꯔꯦ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯤꯑꯣꯏ 38 ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯦꯁ ꯋꯥꯡꯕ ꯃꯐꯝ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯕ ꯑꯁꯤ ꯊꯨꯅ ꯐꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯤꯄꯥꯟ ꯅꯥꯔꯤ ꯍꯥꯏꯅ ꯍꯦꯜꯊ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯀꯦ ꯔꯥꯖꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯣꯚꯤꯗ-19 ꯑꯃꯁꯨꯡ ꯗꯦꯡꯒꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯥꯏꯟꯁꯦꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯣꯛꯇꯔ ꯔꯥꯖꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯣꯔꯦ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯗꯒꯤ ꯗꯦꯡꯒꯤ ꯀꯦꯁ ꯃꯁꯤꯡ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯃꯍꯩꯔꯣꯏꯁꯤꯡꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ TAN ꯍꯤꯜꯁꯀꯤ ꯑꯣꯐꯤꯁ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯆꯠꯂꯤꯕ 2020-21ꯒꯤ ꯄꯣꯁꯠ ꯃꯦꯇ꯭ꯔꯤꯛ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯁꯤ ꯇꯪꯈꯥꯏ ꯑꯃ ꯊꯥꯗꯣꯛꯂꯒ ꯇꯪꯈꯥꯏ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯗꯤꯁꯦꯝꯕꯔꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜ ꯐꯥꯎꯕꯗ ꯄꯤꯗ꯭ꯔꯕꯗꯤ ꯃꯇꯝ ꯀꯛꯇꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯦꯌꯔꯁ ꯑꯦꯟड ꯍꯦꯜꯊꯀꯤ ꯑꯣꯐꯤꯁ ꯑꯁꯤ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯅ ꯑꯦꯝ ꯃꯣꯏꯇꯥꯡ ꯃꯔꯤꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯑꯋꯥꯠꯄ ꯁꯦꯟꯐꯝ ꯄꯤꯊꯣꯛꯎ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯉꯁꯤ ꯕꯥꯒꯄꯨꯔꯥꯗ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯑꯣꯐꯤꯁꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯌꯥꯝꯂꯕ ꯆꯤꯡꯃꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤ ꯊꯤꯡꯖꯤꯟꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ MUꯗ ꯑꯍꯨꯝꯁꯨꯕ ꯁꯦꯃꯤꯁꯇꯔꯗ ꯇꯝꯂꯤꯕ ꯃꯣꯏꯇꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯌꯥꯎꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ TAN ꯍꯤꯜꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯎꯅꯔꯦ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯁꯤꯒꯤ ꯗꯦꯗꯂꯥꯏꯟ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯔꯛꯇꯨꯅ ꯑꯣꯐꯤꯁ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯁꯣ ꯂꯣꯟꯁꯤꯟꯕꯅꯦ꯫ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯋꯥꯠꯂꯤꯕ ꯐꯟꯁꯤꯡ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯗꯥꯏꯔꯦꯛꯇꯔ ꯎꯅꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯕ ꯉꯝꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯇꯥꯂꯕ ꯗꯤꯃꯥꯟ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯃꯈꯥꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤꯜꯂꯤꯒꯤ ꯑꯈꯟꯅꯕ ꯑꯦꯔꯤꯌꯥꯗ ꯑꯥꯏꯟ ꯀꯟꯅ ꯌꯨꯝ ꯁꯥꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯅ MPꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌ ꯁꯚꯥ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯅ ꯉꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯦꯝꯕꯔꯁꯤꯡꯗ ꯏꯁꯨ ꯇꯧꯈꯤꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯌꯣꯇꯦꯜꯒꯤ ꯗꯤꯜꯂꯤ ꯑꯦꯔꯤꯌꯥꯗ ꯂꯝ ꯍꯟꯖꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯒꯠꯂꯤꯕ ꯑꯃꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯍꯥꯎꯖꯤꯡ ꯌꯨꯅꯤꯠ ꯀꯌꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ MPꯁꯤꯡꯅ ꯃꯔꯥꯅꯥꯏ ꯑꯣꯏꯅ ꯊꯝꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯦꯄ꯭ꯂꯥꯌꯦꯟꯁ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯇ ꯂꯧꯗꯨꯅ ꯔꯤꯄꯦꯌꯔꯤꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯔꯥꯖ꯭ꯌ ꯁꯚꯥ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯅ MPꯁꯤꯡꯗ ꯈꯪꯍꯟꯈꯤ꯫ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯥꯖ꯭ꯌ ꯁꯚꯥ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯅ ꯏꯁꯨ ꯇꯧꯈꯤꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯗꯨꯅ ꯃꯈꯥꯇꯥꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕ MP ꯈꯔꯅ ꯁꯦꯟꯇ꯭ꯔꯦꯜ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ CPWDꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ MPꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯅꯥꯏ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯦꯄ꯭ꯂꯥꯌꯦꯟꯁꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟꯕꯅꯕ ꯆꯦꯔꯣꯜ ꯂꯥꯡꯈꯠꯂꯛꯄ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯒꯚꯔꯟꯃꯦꯟꯠꯗ ꯐꯪꯂꯦ꯫ CPWDꯅ ꯑꯁꯤꯒꯨꯝꯕ MPꯁꯤꯡꯒꯤ ꯃꯔꯥꯅꯥꯏ ꯑꯣꯏꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯖꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯦꯄ꯭ꯂꯥꯌꯦꯟꯁꯁꯤꯡ ꯌꯥꯔꯛꯇꯕꯗ ꯁꯦꯝꯖꯤꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯦꯟꯇꯦꯅꯦꯟꯁ ꯑꯃꯁꯨꯡ ꯔꯤꯄꯦꯌꯔꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗꯤ MP ꯃꯁꯥ ꯃꯁꯥꯅ ꯃꯔꯥꯅꯥꯏ ꯑꯣꯏꯅ ꯔꯤꯄꯦꯌꯔꯤꯡ ꯇꯧꯖꯒꯗꯕꯅꯤ꯫ MPꯁꯤꯡ ꯑꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯦꯄ꯭ꯂꯥꯌꯦꯟꯁ ꯅꯠꯇ꯭ꯔꯒꯅ ꯏꯌꯔ ꯀꯟꯗꯤꯁꯅꯔꯁꯤꯡ ꯌꯥꯔꯛꯇꯕ ꯇꯥꯔꯕꯁꯨ ꯑꯣꯊꯣꯔꯥꯏꯖ ꯁꯔꯚꯤꯁ ꯁꯦꯟꯇꯔꯁꯤꯡꯒ ꯇꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯗꯕ ꯑꯅꯧꯕ ꯀꯦꯁ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯕꯗ ꯗ꯭ꯔꯣꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥꯗ ꯑꯣꯏꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁꯁꯤꯡꯒ ꯌꯦꯡꯅꯕꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯗꯤ ꯅꯣꯡꯃꯗ ꯊꯦꯡꯅꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯏꯟꯐꯦꯛꯁꯟ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯗꯅ ꯂꯩꯔꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯃꯤꯑꯣꯏ 2 ꯏꯟꯐꯦꯛꯁꯟ ꯇꯧꯕꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯑꯔꯨꯅꯥꯆꯜꯗ ꯂꯩꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯇꯦꯜꯂꯤ ꯑꯁꯤ 65,160ꯅꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯂꯥꯏꯆꯠ ꯑꯗꯨꯅ ꯅꯧꯅ ꯃꯤ ꯁꯤꯈꯤꯕ ꯂꯩꯇꯕꯅ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ 230 ꯂꯩꯔꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯁꯔꯚꯤꯂꯦꯟꯁ ꯑꯣꯐꯤꯁꯔ SSO ꯗꯣꯛꯇꯔ ꯔꯣꯕꯁꯪ ꯆꯝꯄꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯑꯦꯛꯇꯤꯚ ꯀꯦꯁ 63 ꯂꯩꯔꯦ꯫ ꯃꯤꯑꯣꯏ 53,998ꯅ ꯂꯩꯅꯥ ꯑꯗꯨꯗꯒꯤ ꯅꯥꯕ ꯐꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19 ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯔꯤꯀꯣꯚꯔꯤꯒꯤ ꯆꯥꯡ ꯑꯁꯤ 38.3% ꯂꯩꯔꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗ-19ꯒꯤ ꯁꯦꯝꯄꯜ 1,19,038 ꯆꯦꯡ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯇꯦꯁ ꯇꯧꯈꯤꯕ 268 ꯌꯥꯎꯔꯤ꯫ ꯅꯥꯒꯥꯜ ꯑꯃꯔꯣꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯦꯘꯥꯂꯌꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯤ꯫
अरोइबद कंटेंट सिंग मारो पाव खरा पाव तमजरीब Manipur local news YouTube channel amadi Facebook page asidagi yengbiriba punamak pathagajari channel asen atomda kanarabadi subscribe tobi dribasina subscribe tobi romaloina like in the share tabasu kaubliganu punamak po amukana thagajari